ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯄꯟꯖꯒꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯃꯤꯠꯁꯤ ꯁꯤꯟꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤ ꯄꯤ ꯋꯨꯃꯦꯟ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯄꯣꯁ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯆꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯍꯥꯞꯆꯤꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤ ꯄꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯒꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯁꯦꯅꯤꯌꯔ ꯃꯣꯁ ꯑꯣꯖꯥꯅ ꯐꯝ ꯑꯁꯤꯕꯨ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯗꯤ ꯑꯦꯝꯒꯤ ꯑꯣꯊꯣꯔꯤꯇꯤꯗꯁꯨ ꯄꯤꯁꯟꯖꯔꯦ ꯑꯗꯨ ꯃꯣꯏꯅ ꯄꯤꯁꯟꯗ꯭ꯔꯤꯕ ꯃꯇꯝꯗ ꯔꯦꯁꯄꯣꯟꯁꯁꯤ ꯌꯥꯝ ꯐꯖꯅ ꯄꯤꯕꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯑꯃꯨꯛ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯄꯣꯁ ꯑꯁꯤ ꯍꯥꯞꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤꯟꯅꯔꯛꯄ ꯑꯦꯠꯃꯣꯁꯐꯤꯌꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯖꯤ ꯄꯤ ꯋꯨꯃꯦꯟ ꯀꯣꯂꯦꯖꯁꯤꯒꯤ ꯊꯕꯛ ꯊꯧꯔꯥꯡ ꯀꯌꯥꯗ ꯋꯥꯃꯤꯟꯅꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯖꯤ ꯄꯤ ꯋꯨꯃꯦꯟ ꯀꯣꯂꯦꯖꯁꯤꯒꯤ ꯁꯦꯅꯤꯌꯔ ꯃꯣꯁ ꯑꯣꯏꯕ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯖꯤ ꯄꯤ ꯋꯨꯃꯦꯟ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯄꯣꯁ ꯑꯁꯤ ꯍꯥꯞꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯇꯣꯞꯄꯗꯒꯤ ꯍꯥꯞꯄꯤꯔꯛꯇꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯃꯣꯁ ꯑꯣꯏꯕ ꯑꯣꯖꯥꯅ ꯍꯥꯞꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤ ꯄꯤꯒꯤ ꯋꯨꯃꯦꯟ ꯀꯣꯂꯦꯖꯀꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯒꯤ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯟꯖꯔꯛꯀꯅꯤ